मसीगी वफम असे अदुगुलबा निंगथौ अमगी वरिनी महाके हुकुमदा कल्लबा जिन जिनात कया फुवा नोन थरगा लेरमलिबनी महाके हुकुमदा अस्मानदा पाइरिबा उचेक वया खुदिंगमुकचु महाके हुकुम मिल्लिबनी महाके हुकुम अमदा नोंसित फवा नोंसिल अदुगी मथकदा पाइरगा चतु मतमदा नोंसिल अदुसु सिटलो हुमु हाइबा मफम खुदिंगमक्ता इल्लिबा अदुगुलबा वफम अदुनी नोंगमु नमित्लमा महाकना मी खुदिंगमक मी तनतना उचेक वया सासन दुनियादा लेमिबा मखलुक खुदिंगमक अल्लाहना सेमकिबा खुदिंगमक सिंगसिगी महाक निंगथौ ओयहल्लेब महाक अदुदी हजरत सुलैमान अलैहिस्सलातु वस्सलाम ने तो हजरत सुलैमान अलैहिस्सलातु वस्सलाम मसी मतम मदुगी दुनिया मसा पुन्नमक अल्लाहना निंगथौ ओयहल्ले महाके हुकुमगी मकादा नोंसित अल्लाहना इल्हल्ली महाके हुकुमगी मकादा अल्लाह तालाना उचेक सिंगसु महाके हुकुमगी मकादा चटली अदुगा कक्चेंग जितनी भी अल्लाहना सेंगिबा मखलुक खुदिंगमक सिंगसिगी लोइनमक महाकना मरोन खंगेब दुनियादा ख्वाइदगी हेन्ना मरोन खंगबा ख्वाइदगी हेन्ना मरोन खंगिबा मीदुदी हजरत सुलैमान अलैहिस्सलातु वस्सलाम ने नोंगमु नुमित अमा थौदोक अमा थोक्लम्मी मदुगी थौदोक अदुना हिस्ट्री दा ख्वाइदगी ओइना मयेक ओइन तारगा ngasi फौबा लेहौरिबनी कुरान मजिद दसु अल्लाह तबारक ताला इन सूरा नमल दसु महाकी मसीगी वरी असी इबिरिबनी मदुदी करिनो मलकाए सबा हाइना मलकाए सबा असी कनानो हाइबा खुदिंगमक सिंग अदु कोइ पुन्ना खंगमिनरसि नोंमा हजरत सुलैमान अलैहिस्सलातु वस्सलामना महाकना महफिल अमा सजाइरि अदुगा महाकना उचेक खुदिंगमक सिंग अमसुंग महाकी महलगी मी खुदिंगमक लोइनमक कौरे महाकना एलान तौथोई ngasi कनागुम्बा अमा फौबा वाटपा यारो मी खुदिंगमक लोइनमक लाक्कदबनी अदुगा अइगी इनाक्ता हाजिरी पीगदबनी हाइना हाइ जिन जिनात इंसान अमसुंग जितने भी उचेक कया अमसुंग सासन कया लोइनमक महाके मनाक्ता लाए उचेक कया सिंग अदुनु महाके मथक अदुदा नोंसागी मंगान मतल अमत फाउदबिदा महाके मसासिंग अदु संदोक लगा सुलैमान अदुगी मथक अदुदा हाजिरी लोइन पिरमे हजरत सुलैमान अलैहिस्सलातु वस्सलाम अदुना कना कना वाटलिबनो हाइना येंगबा अमसुंग हंगबा मतम मदुदा उचेक अमा वाटलमे उचेक अदुगी ममिंग अदु हुद कवी हजरत सुलैमान अलैहिस्सलातु वस्सलाम न महाक अदु कराई चटखिबनो महाक अइना कौरगा लाक्तबा महाकी आकाना महाकी निंगथौना महाकपो कौबदा महाकना कराई चटखिबनो महाकना लाक्त्रिबसि हाइना हजरत सुलैमान अलैहिस्सलातु वस्सलाम न साउरगा हाइरे मतम मदुदा निंगथौगी कोनुंग अदुदा फम्मिबा मी अमसुंग लेइबा मी खुदिंगमक अमसुंग उचेक कया सा कया सिंग अदुना लोइनमक किनरबि ngasidi हुद हाइरबा उचेक अदुगी मराइबक थीबा नुमितनी महाक अखोई निंगथौसिना कौबा मतमदा महाकना लाक्खिदबासे निंगथौना महाकपो अकनबा सजा पीख्रगनिको हाइना खल्ले असुम तौरे तौरबगी मतुंगदा मयाम सिंग अदुना पाउ हाइरे हुद हाइरबा उचेक अदु कराई लेइखिबनो हाइना थीबा फंगद्रे दो हुद हाइरबा उचेक असिना इखंग खंगौदना हजरत सुलैमान अलैहिस्सलाम के फमफम अदु लोइरबगी मतुंग अदुदा हजरत सुलैमान के मनाक्ता लाए अदुगा सुलैमान हंगी हे हुद उचेक नाहक अइना कौबा मतमदा लाक्तबिदा नाहक कराई चलुरिबनो हाइना हंगबा मतमदा उचेक अदुगी लाअगा सुलैमान अदुना वाहंग अदु हंगबा मतमदा मी कयासिंग अमसुंग उचेक कयासिंग अदु लोइनमक ngasidi magi aroiba numit haibadu amsung maki achauba saja ama ningthauno pikranico hajat सुलैमान नबी asina haina loinamak kinaraga leiribni तंजादुर उचेक अदुना करीगुम्बा अमफो अकीबा पोक्तना अमसुंग यामना करीसु वखन नुवाइतबा खनबा अम्मगी मवोंगुमना लाअगा सुलैमान अदुदा हाइरम्मी या नबी हे अल्लाह की नबी हे सुलैमान अइना मफम अदुदगी नाहकना कौबा मतमदा मांगुरिबादो अइना हुकुम मिन्दबगीदमक्ता मांगुबा नते अइना ngasi मफम मदगी लापना चटलगा अदुनुबा सभा कौबा मफम अमदा अइना चली चटपा मतमदा मफम अदुदा कोनुंग अमा थेंगनरमी कोनुंग अमा अदुदा निंगथौ ओइरगा निंगथौ नुपी अमा लेहौई मदुगी निंगथौ नुपी अदो महाक अदुगी ममिंग अदुनि बिलकिस हाइरिबा असे महाक अदुगी कोनुंग असे अदुकी मतिक फजै अमसुंग येंगबा मतमदा येंगबदा पेनबा अमसुंग अदुकी मतिक चाउबा अमसुंग महाक निंगथौ ओइरगा महाकना हुकुम चलाइबा अदुनुबा सुलैमान नाहकना खंगदबगी वानी मदुगी मफम अदु अइनि यौ मतमदा उरकपनि सिनि हाइसे हजरत सुलैमान अलैहिस्सलातु वस्सलाम ना हाइरे करीनो नंग हाइरबा अदु
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯔꯥꯟꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯔꯔꯣꯏꯗꯕꯅꯤꯀꯣ ꯍꯥꯏꯅ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯍꯥꯏꯈꯤ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯁꯨꯂꯩꯃꯥꯟ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯆꯤꯟ ꯊꯤꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕ ꯅꯠꯇꯦ ꯑꯆꯨꯝꯕꯃꯛꯀꯤ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯅꯕꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯎꯔꯝꯃꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯃꯍꯥꯛ ꯑꯗꯨ ꯃꯜꯀꯥꯏ ꯁꯕꯥꯅ ꯀꯨꯔꯥꯟꯗ ꯌꯥꯎꯏ ꯁꯕꯥ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯂꯝ ꯃꯃꯤꯡ ꯑꯗꯨꯅꯤ ꯑꯗꯨꯒꯨꯝꯂꯕ ꯁꯕꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯏ ꯃꯍꯥꯛ ꯅꯤꯡꯊꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯨꯀꯨꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯂꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯍꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯗꯨ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯅꯕꯤ ꯅꯍꯥꯛꯅ ꯎꯕ ꯃꯇꯝꯗꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯒꯅꯤ ꯍꯥꯏꯅ ꯍꯨꯗꯍꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯨꯗꯍꯨꯗ ꯎꯆꯦꯛ ꯍꯥꯏꯌꯨ ꯅꯪ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯅ ꯁꯨꯂꯩꯃꯥꯟ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯎꯆꯦꯛ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯁꯕꯥ ꯀꯧꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨ ꯑꯩ ꯈꯪꯉꯦꯅ ꯍꯥꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯨꯂꯩꯃꯥꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯎꯆꯦꯛ ꯑꯗꯨꯅ ꯅꯤꯡꯊꯧ ꯅꯕꯤ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯁꯨꯂꯩꯃꯥꯟ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯄꯤꯕ ꯅꯤꯌꯥꯃꯠ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯄꯤꯕ ꯐꯖꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯄꯤꯕ ꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯑꯋꯥꯠꯄ ꯂꯩꯇꯦ ꯂꯦꯀꯤꯟ ꯗꯨꯅꯤꯌꯥ ꯃꯆꯥ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧꯗꯤ ꯅꯍꯥꯛꯅ ꯑꯜꯂꯥꯍꯅ ꯁꯦꯝꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯈꯪꯗꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ngasi ꯂꯩꯔꯤꯕ ꯑꯗꯣ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯄꯨꯔꯛꯏꯕ ꯅꯕꯤ ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯑꯜꯂꯥꯍ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕ ꯃꯄꯨ ꯑꯗꯨꯒꯤꯏꯕꯥꯗꯠ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏꯅ ꯑꯜꯂꯥꯍ ꯍꯥꯏꯕ ꯃꯄꯨ ꯑꯗꯨꯒꯤꯏꯕꯥꯗꯠ ꯑꯁꯦꯡꯕ ꯑꯗꯨꯒꯤ ꯇꯧꯗꯕꯤꯗ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯄꯨ ꯑꯣꯏꯅ ꯂꯥꯠꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯄꯨ ꯑꯣꯏꯅ ꯂꯥꯠꯂꯦ ꯑꯗꯨꯒ ꯁꯩꯇꯥꯟꯅ ꯃꯈꯣꯏꯕꯨ ꯙꯣꯀꯥ ꯇꯧꯔꯒ ꯃꯈꯣꯏꯗ ꯋꯁꯋꯁꯥ ꯊꯥꯖꯤꯜꯂꯒ ꯃꯁꯤꯅ ꯑꯆꯨꯝꯕ ꯃꯄꯨ ꯑꯣꯏꯔꯗꯕꯅꯤꯀꯣ ꯍꯥꯏꯅ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯥꯠꯂꯒ ꯃꯈꯣꯏ ꯂꯩꯍꯧꯔꯤ ꯁꯤꯅꯤ ꯍꯥꯏꯁꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯃꯍꯥꯛꯀꯤ ꯍꯨꯗꯍꯨꯗ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯍꯥꯛꯉꯣꯟꯗ ꯆꯤꯊꯤ ꯑꯃ ꯄꯤꯔꯒꯅꯤ ꯃꯁꯤꯒꯤ ꯆꯤꯊꯤ ꯑꯁꯤ ꯅꯪꯅ ꯄꯨꯔꯣ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯜꯀꯥꯏ ꯁꯕꯥꯒꯤ ꯕꯤꯜꯀꯤꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯅꯪꯅ ꯄꯤꯒꯗꯕꯅꯤꯀꯣ ꯍꯥꯏꯅ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯆꯤꯊꯤ ꯑꯗꯨ ꯄꯤꯔꯦ ꯑꯗꯨꯒ ꯍꯨꯗꯍꯨꯗ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯅ ꯄꯨꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯆꯣꯟꯆ ꯑꯗꯨꯗ ꯃꯥꯒꯤ ꯃꯌꯥ ꯑꯗꯨꯗ ꯆꯤꯊꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯤꯛꯑꯦ ꯑꯗꯨꯒ ꯄꯨꯔꯦ ꯑꯗꯨꯒ ꯃꯜꯀꯥꯏ ꯁꯕꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯕꯤꯜꯀꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯦ ꯑꯗꯨꯒ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯜ ꯑꯗꯨ ꯁꯖꯥꯏꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯄꯣꯊꯥꯐꯝ ꯔꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯤꯞꯄꯒ ꯇꯨꯝꯃꯒ ꯂꯩꯔꯤꯉꯩꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯑꯃꯒꯤ ꯑꯍꯣꯕ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯝꯕꯥꯛ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨ ꯆꯤꯊꯤ ꯑꯗꯨ ꯎꯆꯦꯛ ꯑꯗꯨꯅ ꯊꯥꯊꯔꯛꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯝꯕꯥꯛ ꯑꯗꯨꯗ ꯇꯥꯔꯦ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯀꯤꯕ ꯑꯃ ꯀꯗꯥꯏꯗꯩꯅꯣ ꯃꯁꯤ ꯍꯥꯏꯅ ꯈꯜꯂꯒ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯌꯦꯠꯂꯣꯏꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯂꯦꯀꯤꯟ ꯃꯍꯥꯛ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯄꯤꯔꯝꯃꯤꯕ ꯆꯤꯊꯤ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯀꯥꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯀꯥꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯃꯗꯨꯗ ꯏꯔꯝꯃꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯁꯨꯡ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯒ ꯑꯀꯤꯕ ꯑꯃ ꯑꯣꯏꯈ꯭ꯔꯦꯅꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯁꯃꯤꯜꯂꯥꯍꯤ ꯔꯍꯃꯥꯅꯤ ꯔꯍꯤꯝ ꯍꯥꯏꯅ ꯏꯔꯝꯕ ꯑꯍꯥꯟꯕꯗ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡꯒ ꯂꯣꯏꯅꯅ ꯃꯜꯀꯥꯏ ꯁꯕꯥ ꯅꯍꯥꯛꯅ ꯉꯁꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯃꯄꯨ ꯑꯁꯦꯡꯕ ꯑꯗꯨ ꯂꯥꯠꯇꯕꯤꯗ ꯅꯨꯃꯤꯠꯄꯨ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯥꯠꯂꯤꯕ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯑꯐꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯅꯍꯥꯛꯅ ꯁꯦꯂꯦꯟꯗꯔ ꯇꯧ ꯑꯗꯨꯒ ꯅꯍꯥꯛ ꯑꯜꯂꯥꯍ ꯑꯃꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯁꯤꯗ ꯅꯍꯥꯛꯅ ꯏꯃꯥꯟ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯤꯊꯤ ꯑꯗꯨ ꯋꯥꯐꯝ ꯀꯌꯥ ꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯨꯂꯩꯃꯥꯟ ꯑꯗꯨꯒꯤ ꯆꯤꯊꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯉꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯑꯃꯁꯨꯡ ꯍꯤꯝꯃꯠ ꯌꯥꯝꯅ ꯂꯩꯕ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯃꯤ ꯀꯌꯥꯁꯤꯡ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯤ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯂꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨ ꯁꯪꯅꯤꯡꯉꯥꯏꯒꯤ ꯑꯃꯁꯨꯡ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯟ ꯊꯦꯡꯅꯉꯥꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯥꯅ ꯄꯋꯥꯔ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯝꯃꯤꯕꯅꯦꯕ ꯃꯗꯨꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯧꯔꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯕꯤꯜꯀꯤꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨꯅ ꯕꯤꯜꯀꯤꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯁꯨꯔꯥ ꯇꯧꯔꯦ ꯑꯩꯍꯥꯛꯉꯣꯟꯗ ꯆꯤꯊꯤ ꯑꯃ ꯂꯥꯛꯏ ꯃꯁꯤ ꯁꯨꯂꯩꯃꯥꯟ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯏ ꯕꯤꯁꯃꯤꯜꯂꯥꯅ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯤꯡ ꯁꯨꯂꯩꯃꯥꯟ ꯀꯧꯏ ꯑꯩꯒꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅꯤ ꯅꯍꯥꯛꯉꯣꯟꯗꯁꯨ ꯑꯩꯅ ꯗꯤꯟꯒꯤ ꯗꯥꯋꯠ ꯇꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯗꯤꯟꯒꯤ ꯗꯥꯋꯠ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯜꯂꯥꯍ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕ ꯃꯄꯨ ꯑꯁꯤ ꯌꯥꯔꯒ ꯀꯔꯤꯒꯨꯝꯕ ꯏꯃꯥꯟ ꯄꯨꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯄꯨꯔꯥ ꯇꯨꯝꯇꯥꯛꯅ ꯂꯣꯏꯖꯤꯟꯒꯅꯤ ꯃꯥꯡꯒꯅꯤ ꯍꯥꯏꯅ ꯆꯤꯊꯤꯗꯨ ꯏꯔꯛꯄ ꯑꯗꯨ ꯂꯣꯏꯅꯃꯛꯇꯨ ꯄꯥꯔ ꯇꯥꯔꯦ
ꯃꯇꯝ ꯑꯗꯣ ꯕꯤꯜꯀꯤꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃꯅꯦꯕ ꯇꯣ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯈꯟꯅꯕ ꯑꯃꯁꯨꯡ ꯍꯥꯏꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯂꯩꯕ ꯃꯄꯥꯡꯒꯜ ꯐꯔꯕꯤ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯐꯔꯕ ꯃꯤ ꯀꯌꯥꯁꯤꯡ ꯂꯥꯟꯃꯤ ꯀꯌꯥꯁꯤꯡ ꯑꯥꯔꯃꯤ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯑꯦ ꯀꯔꯤ ꯍꯥꯏꯅ ꯃꯜꯀꯥꯏ ꯕꯤꯜꯀꯤꯁ ꯑꯗꯨꯗ ꯍꯦ ꯃꯍꯥꯔꯥꯅꯤ ꯍꯦ ꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯄꯥꯡꯒꯜꯒꯤ ꯑꯃꯁꯨꯡ ꯄꯋꯥꯔꯒꯤ ꯑꯃꯁꯨꯡ ꯍꯤꯝꯃꯠꯀꯤ ꯃꯊꯧꯅꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎꯕ ꯑꯋꯥꯠꯄ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯁꯨꯂꯩꯃꯥꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯟ ꯇꯧꯔꯁꯤ ꯑꯗꯨꯒ ꯂꯥꯟ ꯇꯧꯁꯤꯜꯂꯒ ꯃꯈꯣꯏꯕꯨ ꯇꯨꯝ ꯇꯥꯛꯅ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯁꯤꯜꯂꯝꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯗꯅꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯂꯥꯟꯃꯤꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯈꯨꯠꯂꯥꯏꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯃꯤꯗ ꯃꯁꯤꯡꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯍꯨꯀꯨꯝꯗꯨ ꯈꯛꯇꯪ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯂꯥꯟ ꯇꯧꯕ ꯆꯠꯀꯦ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯇꯨꯝꯇꯦꯡꯅ ꯍꯥꯠꯇꯣꯛꯂꯝꯒꯦ ꯄꯨꯝꯇꯦꯡ ꯇꯦꯡ ꯂꯣꯏꯁꯤꯜꯂꯝꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯄꯥꯎꯈꯨꯝꯁꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯈꯟꯊꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯇꯤꯟꯗꯨ ꯌꯣꯠꯊꯔꯦ ꯑꯗꯨꯒ ꯅꯤꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯕꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯦ ꯃꯌꯥꯝꯁꯦ ꯇꯦꯀꯣ ꯅꯣꯏ ꯂꯣꯏꯅꯃꯛ ꯃꯌꯥꯝ ꯇꯥꯎ ꯅꯤꯡꯊꯧ ꯑꯃꯅ ꯈꯨꯜ ꯑꯃꯗ ꯂꯥꯟ ꯇꯧꯕ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯦ ꯃꯁꯤ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯄ꯭ꯔꯖꯥ ꯀꯌꯥ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯔꯥꯜ ꯂꯩꯇꯕ ꯀꯌꯥ ꯁꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯈꯨꯟꯒꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯐꯥꯎ ꯁꯣꯛꯍꯟꯅꯤꯡꯗꯦ ꯑꯃꯁꯨꯡ ꯅꯥꯍꯟꯅꯤꯡꯗꯦ ꯑꯃꯁꯨꯡ ꯑꯋꯥꯕ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯅ ꯅꯤꯌꯣꯝ ꯑꯃ ꯈꯜꯂꯦ ꯃꯁꯤꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯃꯤꯅꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯃꯤꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯅꯕꯤꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯈꯪꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯌꯥꯝꯅ ꯍꯥꯏꯔꯦ ꯑꯦ ꯕꯤꯜꯀꯤꯁ ꯅꯤꯡꯊꯧ ꯍꯥꯏꯔꯛꯑꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯐꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯑꯩ ꯑꯜꯂꯥꯍꯀꯤ ꯅꯕꯤꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯜꯂꯥꯍꯀꯤ ꯅꯕꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯅ ꯌꯦꯡꯒꯗꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥ ꯑꯁꯦꯡꯕ ꯅꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯣꯏ ꯐꯔꯦꯅ ꯍꯥꯏꯔꯦ ꯇꯣ ꯕꯜꯀꯥꯏ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯃꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯨꯅꯤꯡꯉꯥꯏꯗꯃꯛꯇꯅ ꯍꯥꯏꯅ ꯃꯤꯑꯣꯏ ꯈꯔ ꯈꯜꯂꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯅ ꯅꯈꯣꯏꯗ ꯎꯄꯨ ꯑꯃ ꯆꯜꯂꯣ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯃꯥꯜ ꯗꯧꯂꯠ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯣ ꯑꯗꯨꯒ ꯑꯩꯅ ꯗꯥꯏꯃꯟ ꯑꯃꯒ ꯄꯤꯒꯅꯤ ꯗꯥꯏꯃꯟꯁꯦ ꯔꯥꯎꯟ ꯇꯥꯕ ꯃꯁꯤꯗ ꯑꯍꯣꯕ ꯑꯃꯐꯥꯎꯕ ꯅꯥꯏꯗꯕ ꯑꯗꯨꯒꯨꯝꯂꯕ ꯗꯥꯏꯃꯟ ꯑꯃꯒ ꯄꯤꯒꯅꯤ ꯃꯁꯤꯒꯤ ꯗꯥꯏꯃꯟ ꯑꯁꯤꯁꯨ ꯄꯨꯔꯣ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯨ ꯄꯨꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯨꯂꯩꯃꯥꯟ ꯍꯥꯏꯔꯤꯕ ꯅꯕꯤ ꯅꯤꯡꯊꯧ ꯑꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯅꯈꯣꯏ ꯄꯨꯔ ꯆꯠꯂꯣ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯗ ꯃꯁꯤꯒꯤ ꯑꯣꯐꯔꯁꯤ ꯂꯣꯏꯅꯃꯛ ꯄꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯅꯕꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯣꯐꯔ ꯑꯃꯁꯨꯡ ꯑꯩꯅ ꯄꯤꯔꯤꯕ ꯃꯥꯜ ꯗꯧꯂꯠ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥ ꯃꯃꯤꯠ ꯑꯗꯨꯅꯐꯥꯎ ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯉꯛꯑꯣꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯅꯕꯤ ꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯜꯂꯥꯍꯒꯤ ꯑꯆꯨꯝꯕ ꯄꯥꯎ ꯄꯨꯊꯣꯛꯄ ꯅꯕꯤ ꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯉꯣꯟꯗ ꯄꯤꯔꯤꯕ ꯃꯥꯜ ꯗꯧꯂꯠ ꯃꯌꯥꯝꯁꯤ ꯎꯕ ꯃꯇꯝꯗ ꯃꯥ ꯃꯃꯤꯠ ꯊꯛꯈꯤꯗꯨꯅ ꯃꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯗꯕꯅꯤ ꯑꯃꯁꯨꯡ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯠꯂꯦ ꯑꯗꯨꯒ ꯃꯜꯀꯥꯏ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯗꯥꯏꯃꯟ ꯑꯃ ꯄꯤꯈꯤꯕꯗꯨꯔ ꯆꯠꯂꯤꯕ ꯃꯤꯗꯨꯔ ꯍꯥꯏꯈꯤ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧ ꯁꯨꯂꯩꯃꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯗꯥꯏꯃꯟ ꯑꯁꯤ ꯅꯪꯅ ꯃꯈꯣꯏꯗ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯕꯤ ꯅꯍꯥꯛꯅ ꯁꯨꯂꯩꯃꯥꯟ ꯅꯪꯅ ꯅꯕꯤ ꯑꯁꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗꯥꯏꯃꯟ ꯑꯁꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯍꯣꯕ ꯑꯃꯈꯛꯇꯪ ꯁꯨꯔꯥꯛ ꯑꯃꯈꯛꯇꯪ ꯍꯣꯠꯂꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯑꯃꯁꯨꯡ ꯅꯈꯨꯠꯅ ꯄꯥꯏꯗꯕꯤꯗ ꯑꯃꯁꯨꯡ ꯅꯍꯥꯛ ꯈꯛꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯒꯤ ꯃꯈꯥꯗ ꯅꯪꯅ ꯑꯍꯣꯕ ꯑꯃ ꯍꯨꯠꯂꯨ ꯍꯥꯏꯅ ꯅꯍꯥꯛꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯨꯀꯨꯝ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯑꯃꯁꯨꯡ ꯍꯨꯀꯨꯝ ꯑꯗꯨ ꯏꯜꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯇꯣ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯕꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯑꯦ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯂꯩꯃꯥꯟꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯕꯤꯜꯀꯤꯁ ꯑꯗꯨꯒꯤ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯤꯡ ꯑꯗꯨꯗ ꯐꯖꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯔꯒ ꯅꯦꯠꯂꯒ ꯂꯥꯛꯏꯕ ꯑꯗꯨꯒꯤ ꯃꯈꯥꯗꯨꯗ ꯐꯖꯕ ꯊꯥꯔꯤꯕ ꯑꯃꯁꯨꯡ ꯅꯞꯄꯤꯕ ꯃꯤꯡꯁꯦꯜ ꯑꯃꯁꯨꯡ ꯐꯖꯕ ꯇꯥꯏꯜꯁ ꯃꯌꯥꯝ ꯃꯥꯔꯕꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯍꯧꯔꯦꯅꯦ ꯁꯨꯂꯩꯃꯥꯟ ꯑꯗꯨꯒꯤ ꯃꯨꯀꯥꯕꯦꯂꯥ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯈꯤꯔꯝꯃꯦ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯂꯥꯛꯏꯕ ꯄꯣꯠ ꯆꯩ ꯄꯨꯔꯒ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯕꯤꯜꯀꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯔꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯜ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯐꯖꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨ ꯅꯥꯝꯃ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯨꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯁꯨꯂꯩꯃꯥꯟ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯃꯍꯜ ꯑꯁꯤꯅ ꯍꯦꯟꯅ ꯆꯨꯡ ꯐꯤꯔꯥꯟꯆꯥ ꯐꯖꯕ ꯑꯃꯁꯨꯡ ꯃꯑꯣꯡ ꯇꯥꯕ ꯑꯃꯁꯨꯡ ꯅꯥꯟꯕ ꯍꯦꯜꯂꯤ ꯃꯁꯤꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏꯁꯨ ꯀꯤꯔꯨꯝ ꯂꯥꯎꯔꯒ ꯑꯗꯨꯝ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯁꯨꯂꯩꯃꯥꯟ ꯑꯗꯨꯅ ꯍꯪꯉꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯃꯇꯝ ꯑꯗꯨ ꯃꯣꯏꯁꯤꯡ ꯍꯥꯏꯔꯝꯃꯦ ꯑꯩꯈꯣꯏꯁꯤ ꯁꯕꯥꯗꯒꯤ ꯕꯤꯜꯀꯤꯁ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯥꯔꯛꯄꯅꯤ ꯅꯍꯥꯛꯀꯤ ꯆꯤꯊꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯪꯉꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯍꯥꯛꯉꯣꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ
ꯄꯨꯔꯨ ꯆꯧ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯒꯤꯐ ꯑꯣꯐꯔ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯕꯣꯛꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨ ꯀꯠꯂꯦ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯃꯥꯜ ꯗꯧꯂꯠ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯍꯥꯡꯗꯣꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯕꯣꯛꯁ ꯑꯗꯨꯒꯤ ꯁꯅꯥ ꯃꯥꯜ ꯗꯧꯂꯠ ꯃꯌꯥꯝ ꯌꯥꯎꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯐꯥꯎ ꯀꯟꯅ ꯍꯜꯂꯒ ꯌꯦꯡꯈꯤꯗꯦ ꯀꯔꯤꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯕ ꯑꯁꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯃꯁꯨꯡ ꯑꯩꯕꯨ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯍꯥꯛꯀꯤ ꯅꯥꯛꯇ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯄꯣꯠꯂꯝ ꯀꯌꯥ ꯄꯤꯅꯗꯅ ꯑꯋꯥꯠꯄ ꯑꯃꯐꯥꯎꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯄꯤꯔꯛꯏꯕ ꯈꯔꯁꯤꯡ ꯑꯗꯨꯗ ꯑꯩ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯅꯪꯒꯤ ꯅꯤꯡꯊꯧ ꯅꯨꯄꯤ ꯕꯤꯜꯀꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯈꯣ ꯆꯠꯂꯣ ꯑꯗꯨꯒ ꯍꯜꯂꯒ ꯔꯤꯇꯔꯟ ꯇꯧꯔꯆꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯩꯅ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯇꯨꯝ ꯇꯥꯛꯑꯒ ꯂꯣꯏꯅꯃꯛ ꯃꯥꯡꯒꯅꯤ ꯍꯥꯏꯅ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯍꯥꯏꯔꯦ ꯉꯁꯥꯏ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯃꯛꯁꯤꯗ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯃꯥꯏ ꯄꯥꯛꯑꯦ ꯑꯁꯦꯡꯕ ꯅꯕꯤ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗ ꯑꯋꯥꯠꯄ ꯑꯃꯐꯥꯎ ꯂꯩꯇꯕꯅ ꯃꯥꯜ ꯗꯧꯂꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯀꯜꯂꯛꯄ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯍꯧꯖꯤꯛꯀꯤ ꯕꯤꯜꯀꯤꯁꯅ ꯊꯥꯔꯛꯏꯕ ꯃꯤ ꯑꯗꯨꯅ ꯁꯨꯂꯩꯃꯥꯟ ꯑꯗꯨꯗ ꯍꯥꯏꯔꯛꯑꯦ ꯁꯨꯂꯩꯃꯥꯟ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯅꯨꯄꯤ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯉꯣꯟꯗ ꯃꯁꯤꯒꯤ ꯗꯥꯏꯃꯟ ꯑꯁꯤ ꯄꯤꯌꯨ ꯑꯗꯨꯒ ꯅꯪ ꯅꯈꯨꯠꯅ ꯄꯥꯏꯔꯕꯒ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯐꯥꯎꯕ ꯌꯥꯎꯗꯅ ꯃꯁꯤꯕꯨ ꯑꯍꯣꯕ ꯑꯃ ꯍꯨꯠꯂꯨ ꯑꯗꯨꯒ ꯍꯨꯠꯂꯒ ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯔꯁꯨꯜ ꯑꯃꯁꯨꯡ ꯅꯕꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯕꯨ ꯅꯪꯅ ꯍꯨꯠꯂꯨ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯐꯥꯎꯕ ꯌꯥꯎꯗꯕꯤꯗ ꯍꯥꯏꯅ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯦ ꯇꯣ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯁꯦꯡꯕ ꯅꯕꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯂꯕ ꯇꯤꯜ ꯑꯃꯗ ꯍꯨꯀꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯇꯤꯜ ꯑꯗꯨꯒꯤ ꯃꯔꯣꯟꯁꯨ ꯁꯨꯂꯩꯃꯥꯟꯗꯤ ꯈꯪꯉꯦꯕ ꯀꯛꯆꯦꯡꯒꯤ ꯃꯔꯣꯟ ꯈꯪꯉꯤ ꯑꯃꯁꯨꯡ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯔꯣꯟ ꯈꯪꯉꯤ ꯁꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯣꯟꯁꯨ ꯈꯪꯉꯦꯕ ꯅꯣꯡꯁꯤꯠꯀꯤ ꯃꯔꯣꯟꯁꯨ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯗꯤ ꯈꯪꯉꯦꯕ ꯖꯤꯟ ꯖꯤꯟꯅꯥꯠꯀꯤ ꯃꯔꯣꯟꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯦꯕ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯉꯣꯟꯗ ꯂꯣꯏꯅ ꯈꯪꯍꯜꯂꯝꯃꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯤꯔꯛꯏꯕ ꯑꯗꯨꯒꯨꯝꯂꯕ ꯗꯥꯏꯃꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯤꯜ ꯑꯃꯗ ꯍꯨꯀꯨꯝ ꯇꯧꯔꯦ ꯇꯤꯜ ꯑꯗꯨꯗ ꯍꯥꯏꯔꯦ ꯍꯦ ꯇꯤꯟ ꯅꯪꯅ ꯃꯁꯤꯕꯨ ꯍꯨꯠꯇꯣꯛꯎ ꯍꯥꯏꯅ ꯑꯜꯂꯥꯍ ꯅꯕꯤ ꯑꯗꯨꯒꯤ ꯍꯨꯀꯨꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯤꯜ ꯑꯗꯨꯅ ꯗꯥꯏꯃꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯍꯨꯠꯂ ꯆꯪꯉꯒ ꯃꯄꯥꯗꯣ ꯐꯥꯎꯗꯣꯔꯛꯑꯕꯒꯤ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯁꯦꯡꯕ ꯔꯁꯨꯜꯅꯤ ꯅꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯗු ꯎꯔꯦ ꯑꯃꯁꯨꯡ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯃꯥꯜ ꯗꯧꯂꯠ ꯄꯤꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯜꯂꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯝꯃꯦ ꯑꯦ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯅꯍꯥꯛꯅ ꯄꯤꯔꯛꯏꯕ ꯃꯥꯜ ꯗꯧꯂꯠ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯂꯩꯃꯥꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯤꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯈꯣ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯑꯃꯐꯥꯎꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯜꯂꯥꯍꯅ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯥꯜ ꯗꯧꯂꯠ ꯃꯌꯥꯝ ꯑꯃ ꯄꯤꯅꯗꯅ ꯑꯩꯉꯣꯟꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯗꯥꯏꯃꯟ ꯑꯃ ꯃꯁꯤꯕꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯌꯥꯎꯗꯅ ꯍꯨꯍꯜꯂꯒ ꯄꯨꯔꯒ ꯂꯥꯛꯎ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯅꯕꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛ ꯇꯧꯕ ꯉꯝꯒꯗꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕꯃꯛꯀꯤ ꯆꯨꯝꯃꯤ ꯃꯍꯥꯛ ꯑꯗꯨꯅ ꯃꯥꯜ ꯗꯧꯂꯠꯁꯤꯡ ꯑꯗꯨꯁꯨ ꯃꯃꯤꯠ ꯍꯜꯂꯒ ꯌꯦꯡꯉꯛꯇꯦ ꯃꯍꯥꯛ ꯑꯆꯨꯝꯕ ꯅꯕꯤꯅꯤ ꯍꯥꯏꯕꯁꯤ ꯑꯃ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯒ ꯅꯪꯅ ꯄꯤꯌꯨ ꯑꯃꯁꯨꯡ ꯑꯍꯣꯕ ꯅꯥꯏꯍꯜꯂꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯗꯥꯏꯃꯟ ꯑꯗꯣ ꯃꯗꯨꯒꯤ ꯗꯥꯏꯃꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯁꯨꯅꯦ ꯑꯍꯣꯕ ꯑꯃ ꯃꯍꯥꯛꯅ ꯍꯨꯠꯂꯦ ꯑꯗꯨꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯁꯤꯗ ꯂꯩꯔꯦꯅ ꯍꯥꯏꯔꯦ ꯃꯇꯝ ꯑꯗꯨ ꯕꯤꯜꯀꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯜ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯥꯔꯕꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯍꯥꯏꯔꯦ ꯆꯨꯝꯃꯤ ꯃꯍꯥꯛ ꯑꯁꯦ ꯁꯨꯂꯩꯃꯥꯟ ꯍꯥꯏꯁꯦ ꯑꯆꯧꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯇꯧꯕ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎꯕ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯗꯣ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯣꯏꯔꯕꯅꯤ ꯅꯕꯤꯒ ꯑꯩꯈꯣꯏꯒ ꯂꯥꯟ ꯊꯦꯡꯅꯕ ꯀꯕꯤꯗ ꯉꯝꯃꯣꯏ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕꯗꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯤꯂꯦꯟꯗꯔ ꯇꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯔꯒ ꯑꯆꯧꯕ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯥ ꯑꯦꯂꯥꯟ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯃꯜꯀꯥꯏ ꯕꯤꯜꯀꯤꯁ ꯑꯗꯨꯅ ꯈꯪꯉꯦ ꯃꯍꯥꯛ ꯑꯁꯤ ꯑꯁꯦꯡꯕ ꯅꯕꯤꯅꯤ ꯍꯥꯏꯅ ꯑꯗꯣ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯁꯨꯂꯩꯃꯥꯟ ꯑꯗꯨꯅ ꯄꯥꯎ ꯊꯥꯔꯛꯈ꯭ꯔꯕꯅꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯤꯂꯦꯟꯗꯔ ꯇꯧꯔꯒ ꯌꯦꯅꯥꯛꯇ ꯂꯥꯛꯑꯒ ꯏꯃꯥꯟ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯃꯥꯐ ꯇꯧꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯁꯤꯂꯦꯟꯗꯔ ꯇꯧꯔꯒ ꯏꯃꯥꯟ ꯄꯨꯔꯛꯇꯕꯤꯗ ꯅꯈꯣꯏꯅ ꯂꯥꯠꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯄꯨꯅꯤ ꯍꯥꯏꯅ ꯂꯥꯠꯂꯤꯕ ꯑꯗꯨ ꯂꯥꯠꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯜꯀꯥꯏ ꯕꯤꯜꯀꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯅꯤꯡꯊꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯥꯔꯃꯤ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡꯒ ꯌꯦꯔꯨꯁꯂꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯂꯩꯃꯥꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯍꯐꯤꯜ ꯁꯖꯥꯏꯔꯤꯕꯅꯦꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯃꯍꯥꯛꯉꯣꯟꯗ ꯄꯥꯎ ꯄꯤꯔꯦ ꯀꯔꯤ ꯍꯥꯏꯅ ꯑꯦ ꯁꯨꯂꯩꯃꯥꯟ ꯅꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯕꯤꯜꯀꯤꯁ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯍꯧꯔꯛꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯅ ꯃꯍꯥꯛꯉꯣꯟꯗ ꯁꯨꯂꯩꯃꯥꯟꯗ ꯄꯥꯎꯁꯦ ꯄꯤꯔꯦ ꯄꯤꯕ ꯃꯇꯝ ꯑꯗꯨ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯁꯁꯂꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯪꯉꯤ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯌꯥꯎꯕꯅꯣ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯇ꯭ꯔꯤꯉꯩꯒꯤ
ꯃꯅꯨꯡꯗ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯄ ꯀꯅꯥ ꯌꯥꯎꯕꯅꯣ ꯍꯥꯏꯔꯦ ꯑꯃꯅ ꯍꯥꯏꯔꯦ ꯁꯨꯂꯩꯃꯥꯟ ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯐꯝꯐꯝ ꯃꯖꯂꯤꯁ ꯑꯃꯁꯨꯡ ꯃꯁꯣꯔꯥ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯤꯗ ꯄꯨꯔꯒ ꯂꯥꯛꯀꯦ ꯍꯥꯏꯅ ꯁꯨꯂꯩꯃꯥꯟ ꯑꯗꯨꯗ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯁꯨꯂꯩꯃꯥꯟꯅ ꯍꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯨꯅ ꯄꯨꯔꯒ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯄ ꯉꯝꯕ ꯀꯅꯥ ꯌꯥꯎꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯖꯤꯟ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤꯅ ꯏꯁꯃꯤ ꯑꯖꯝ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡꯁꯤꯡ ꯈꯪꯕ ꯑꯃꯁꯨꯡ ꯏꯜꯃ ꯂꯩꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤꯗꯒꯤ ꯅꯤꯕ ꯍꯩꯕ ꯖꯤꯟ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯃꯍꯥꯛ ꯑꯗꯨꯅ ꯁꯨꯂꯩꯃꯥꯟꯗ ꯍꯥꯏꯔꯦ ꯁꯨꯂꯩꯃꯥꯟ ꯅꯪꯅ ꯈꯞꯄꯤꯕ ꯃꯤꯠ ꯑꯗꯣ ꯈꯞꯄꯤꯕ ꯑꯗꯣ ꯑꯃ ꯈꯞꯄꯒ ꯑꯃ ꯈꯞꯄ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩ ꯃꯍꯥꯛꯀ ꯄꯨꯔꯒ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯨꯂꯩꯃꯥꯟ ꯑꯗꯨꯅ ꯃꯍꯥꯛꯗ ꯍꯨꯀꯨꯝ ꯄꯤꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯃꯃꯤꯡ ꯑꯗꯨ ꯈꯪꯕꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯜꯀꯥꯏ ꯕꯤꯜꯀꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛꯏꯕ ꯖꯃꯤꯟ ꯑꯗꯨ ꯑꯣꯏꯅ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯗꯤ ꯂꯣꯏꯅꯃꯛ ꯉꯝꯕ ꯃꯄꯨꯅꯤꯅ ꯃꯃꯤꯠ ꯑꯗꯨ ꯑꯃ ꯈꯞꯄꯁꯤ ꯀꯩꯁꯨ ꯁꯥꯡꯕ ꯃꯇꯝ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯜꯀꯥꯏ ꯕꯤꯜꯀꯤꯁꯀꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯍꯧꯖꯤꯛꯀꯤ ꯖꯤꯟꯅꯥꯠ ꯑꯗꯨꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯖꯔꯠ ꯁꯨꯂꯩꯃꯥꯟ ꯑꯂꯩꯍꯤꯁꯁꯂꯥꯇꯨ ꯋꯥꯁꯁꯂꯥꯝꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯌꯧꯔꯦ तो हजरत सुलेमान अलैहिस्सलामगी निथौ कोनुंगसी योरक मतमदा मलकाई बिल्किस अदुना मखोंग थम्मगा चटलिबा मफम मदु कयागी मतिक तानु फजै हाय मतमदा मर्बन अमसुंग मिंगसेन नप्पा अदुगी मखा अदुदन इसिंग चेनबा मदुगी इसिंग अदुगी मखा अदुदन सन कोइगी nga फजा फजबा अमसुंग मागी देवार अमसुंग मदुगी मखा सिंग सनाना लुपाना मर्बन ताइसना अमसुंग पूरा हीराना मोर्टीना डायमंड नप्पोबा अदुगी मतमदा बिल्किस अदुगी बते अंग कोंफाव किरे अइगी नाक्ता अवाट पामत लेतमी लेकिन महाकी मनाक्ता फजरीब खुफजसिदी अंगप फंगना फजैको हायना बिल्किस हायरब नुपीसिन ngakkirammi asumna layekte biri बिल्किस असना सुलेमान अदुगी मनाक्का चंगजल्ले अदुगा बिल्किस इन चंग मतमदा महाकना नेटलिबा दुकुमलबा मिंगसेन अदुगी मखा अदुदा नेट मतमदा महाकी मखुत मखोंगी खोंगी सरुक्सीमा मागी पर्दा अदो हंगलक मतमदा सुलेमान अलैहिस्सलातु वस्सलाम माकी मैकैदी एंगदे मरदे मा हंगलक मतमदा माना नेटलगा चलिबा अदु इसिंग अदु मखादा लेबनेना इसिंग अदुगी सुचेंग उबा मतम अदु सुलेमान अदुनि येंगदम मतम अदु बिल्किस अदु खल्ले हा महाक असिना अइगे अदुगी यम फजक्रबा अमसुंग पर्दा काइरिबा असिगी मैकै असिदा ममिट असिबु थांगतलगा येंगक्ते मसिना ताकपदि मसि अचुंबा अमसुंग असेंगबा नबीनी ओइगदबनी को हायना खल्लगा मलकाई बिल्किस अदुना महाक ओंदो सिलेंडर तौरे अदुगा अइने इसाने इसादा जुलुम तौरुरे अइ इसाने इसादा अवाबा पीरुरे अइखोइना लाटलुरिबा मपुदो अरानबनी हरुक्ति हे नबी अइ नहाक ओंदा अमसुंग अल्लाह दी ईमान पुरक्लबनी अइ असी इस्लाम द वलजल्लाबनी अइ ईमान पुरक्लबनी हायना मलकाई बिल्किस अदुना हजरत सुलेमान अलैहिस्सलातु वस्सलाम ईमान पुरक्खिबा अदुगी मतुंगदा हजरत बिल्किस अदुना ईमान पुरे पुराबगी मतुंग अदुदा महाक असी हजरत सुलेमान अलैहिस्सलातु वस्सलाम मदुगी मखादा इमाक नबी अमसुंग अल्लाह तबारक ताला दी ईमान पुराबगी मतुंगदा निका तौरे तौरबगी मतुंगदा बिल्किस हायरब नुपीसी अदुमबा अल्लाह के नबी हजरत सुलेमान अलैहिस्सलातु वस्सलाम गी लुई नबी अमा ओइरगा मकोयदि युम पानकी अदुमबा सुलेमान असी दुनिया असी पुन्नमक असिगे अल्लाह ना निंथौ सेमकिबनी महाके मखादा उचेक अमसु महाके मखादा लोई पोलम खुदिमक लोइनमक अल्लाह ना महाके मतुंग इलनकिबनेबा असिनी हजिके बिल्किस हायरब नुपीसी मतम मदुगी अचौबी निंथौ अमसु ख्वाइदगी ngamba अदुमबा नुपी अमनी अदुबो नबी अदुगी मतुंग इल्लगा महाक ईमान पुरक्की अमसु नबी अदुगी लोई नबी अमा ओइकी ईमान पुरक्की मसिगी वरीसी कुरान मजिदता अल्लाह तबारक ताला ने याउरी सुराई नमलदा अदुगा बिल्किस हायरबा असिगी ममिंग मक्ति पल्लगा याउदे अदुबो कुरान मजिदता मलकाय सबा हायना पल्लगा यावेबा बस असि खक्तंग नि कोइ पुनमक तमिनरगा चैनल असि सब्सक्राइब तोबिरगा तंबिउ नेक्स्ट मतंगी एपिसोड बयान कोइ पुनना गाइमिना इंशाल्लाह मयांगे अपाम लेरगसु कमेंट दा हाइबिरो इंशाल्लाह।